ngase ayuk Singjamei da leiba yum ama khanghaudana maina chakre yum mai chakpa kannaba hotnabada mioi khara maina waibadagi asoka pannangkhre laibak thiba thodog ase Singjamei police ki manung chanba Singjamei Chingamakha ningthauzam laikai liwa lambi da thokibane maina tumna chakraba yum adu oinam bobi apokpa laikhidraba oinam ningthem jaw koba amagini haide mai chakpagi thodog ase ngase ayuk pung 13 rom tabada thokibane thodog thokfamdagi fangba pawda maina tumna chakraba yum adu una mathak makha sabani kamdawna mai haurakhlibano haibagi chap chaba khangba ngamdrabasu short circuit tagi thokpa dagi mai chakhalakhiba oiramgani haire mai chaktringai mamangda yum aduda chanaba potlam ama hitar da yairaga thamlamkhi adubu imungi mioi sing achathoknakiba oibana khanghaudana maina wairaktuna chaklakhiba oigani haire loinana yum adugi sarukamadi imungi potlam ayamba lawba yadana chada marfutara romdi maina chakre adubu seloina lupa kayagi malchang mangkhrabage haibagi chapchaba khangmangamdre yum mai chakpagi paw tanabadaki laikai miyamna changsilaktuna mai kannaba hotnabada gas cylinder pokhairatuna mioi ahum marirom maina waibadagi khara sokhi adubu ka henba khudong thiningai oina di sokhide mai chakpagi paw fangbadagi fire service ki kangbu khonglei thuna laktuna mai muthatki